Moreh da mahosagi punsida hanjilakpa ngamnaba amasung mafam aduda pamdaba thoksung thoktanaba mafam adubu ngak senaba Manipur lengaki maikidagi ahumsuba IRB gi CEO Ice Barame lusingba State Force kangbu ama Moreh Changshinkhiba adu hauzik fawba Tengnoupalda maikai adomi Nupishingna Thatlaga Moreh yausinba ngamna leiri thasi kunduke ukta Moreh da leiwa kukisingna mi lenadraba lanjena khaba maitai singi yum amasung dukalsing pakaiduna potsai huralui habigi maralda Assam Rifles Kanguna Kuki Masa Ama Father Fukiba Aduga May Lena from Adu Labor Cookies in the Hawktuna Tongan Memorial from Sinda Yum Amasung Dukalkia May Taki to Tokramatunda State Lengaki Maiki the Moreda Ahenba State Security Force and Tazan Philip Lokibani Lengang Lokiba Philip Adugis Ama Oina Special Police Commando Kangu Kara Yalip Toduna Moreh Tazan Anova Ahenba State Security Force in Tazanaba Philip Lokibani Philip Adugis Ama Oina Lengang Lokiba Philip Adugi Matungina Manipur Rifles Amasung Manipur Police Commando Personal Home Pumapana Saba Tim Ama Ahumsuba IRB CEO Ice Barame lusingduna Moreh Changshinkhiba adubu numit adugi nuthil pungmai rom taakpa matamda Security Force kangbu duna Tengnoupalda jorpa matamda maikai adongi masing yamlaba nupa amasung nupishingna lambida thoktuna lambi thingba uwa phajinba nung phajinba amasung lambida JCB ani khamjinduna Moreh da State Force changba yaroi haina athingba thamno lakhibani pawsna makha taribadi hawiksu masing yamlaba nupa amasung nupishingna ahing phawa yarektuna Tengnoupalda State Force changba yaroi haina athingba piri adumoinamak Changshinkhiba State Force kangbu sing adu handurokpa leitana Tengnoupalda leiba kunsuba Assam Rifles Post manakta lengna leiri hairi